Security Forces na curfew phawba chalairaga akanba section thorangsing laukhotliba Urkhol district ki Litan area ra ngasi su sakhangdaba singna yum ama mai tharam na hedi mai tharam baduda gas cylinder ani su pokhaki mai sakhraba matungda ahenba section thorang kya laukhot hedi handa ki Litan ki thawdo sida mai sakhraba apunba yum humdra henba sida tangkul singi yum kunthra ga mathu mari koki singi yum na nifu ko humdoi rom ni haina panari Litan makhataba thawdok thokpa leiti Govindas Litan hokiba February 10 gi ahingdagi makhatana pamdaba thawdo amat thokpagi report leiti lainga ki maikei gi ahenba security force sing thajinduna makhatana pamdaba thawdok thoktana bamasu misa miyam gi punsi amasum lantum sing kannabagi thorang paikhatle haina Manipur lainga ki minister Govindas ko thawjamna phongtokri ngasi Imphal gi Kaisampat Nitya Pachu thekta leiba BJP Manipur Pradesh ki Thambal Sanglen da BJP Manipur Pradesh na sinduna pangtokiba Sarampan Diwas Tharom da Sarugyab lakiba minister Govindas kon thawjamda pawmising na hangkiba wahangi pakhom piraduna makna hai Urkhol gi Litana thokriba thawdok laingang akanba miyeng sangduna makhatana pamdaba thawdok thongandana ba hotnari haukiba ahingdagi mafam aduda haujuk phawbada pamdaba thawdok thokpagi report leiti Naga Nation da Landarak Pani Haina Lawi IM Urkhol District ki Litana thokiba thawdok adu koki militant singamasum Indian Security Force na pullaga namduna lam lauksinaba atamna ama ata thualakpa khongthang ni haina lawi haina NSN IM na phongthokri NSN IM na New My News Network to pirakhibi statement amada NSN IM na hai Litan gi mai thana bigi issue sida koki frontal body sing aran bo wapam kya phongdok tuna miyam bulan humlaga puna bonari Koki yungau busingna tangkulama furu badagi haurakhiba thawdo adugi khudong chaba lawraga koki militant singna security force singa lauktu naraga tangkul gi yum singna target tawraga landara khiari koki militant singa security force ki miyoi kharaga pullaga thabak tawgi mami uba phangli makhoi singi manung da kharadi masak khangdana ba mamai khumi yamna hai singna lauktholaga koki organization kharana victim card paiduna tangkul singna NSN na mateng panglaga koki singi yum sing mai thaki haina maral shirakli haina statement adu pali NSN IM hai wal koki zo intellectual council ko bulu amana prime minister of India victim card sanaduna tangkhul amasum NSN maral thangjali taseng bo wapumdi Indian security force na lo thugairaga koki militant singi mateng pangsilaga tangkul singi yum mai thadoki haina maral siki masigi thawong ase miyoi bigi hak khongaw na bani haina NSN IM na makhata na phongtokli thawdo oduna India government na koki militant singbu sijinaraga naga singi political right ki mayokta amasum naga miyam ki mayokta landarak pani haina lawali naga singi lamngak siena ba tholak punamak thengnagani haiba wapam sing siroladuna thamlakli haina siroladuna makhata na pali Litan Saraikong ki thawdok na tangkhul naga khulakpa mayum leitaba mi oheli Litan Saraikong village thokpa thawdo ama na tha sigi nipan mai thadopi khibadagi Litan khun gi khulakpa bu mayum leitaba mi oheli Litan khun gi khulakpa khanding pang basumga unaduna thawdo adugi matang wari sanabada hai Litan Saraikong amasum sarkar phung khunna si tongan khunani ni Amarom Litan Kunasina, Yamna Pipa Tongan Masai Gueva Kulakpa Lizab Apiku Kunamani, Litan Sarai Kong the Muekragi Marakta, Tokiba Tagdok Singadugi, Madam the Karimata Kandi, Taudo Litan Sarai Kong Masum, Sarka Pungi Marak Tokani, Taudo Dugi Matang Warusin Purana Bohuna Bigi Muhuta, Lamentu and Mesakang the Bakukin Hakrana, Petrol Bomb Lang Sinduna Masum no make up Sinduna, Numidang Bung Taraga Makairum Tarapada, and the White Landaraki. Kun ani muknaraga ehakpu bali gi hameng tahanbiri thawdo odura Litan kun amasum ehak isama karigumba mari amata lainadi haki loidana kun ani makka karigumba hiram amataga yengna khibasu leti numit aduda numai kapsilakpada nangkiba akiba do haujik su mangdri amasum samna de hingaukani numit aduda torel khonung da satlaga isa hingna basatpaga loidana manak nakpa tangkhul kun amada sangjapam lokhi haujikti ehaki imung manung urkhul mari matagi yumda laideki Kanung pang na hai, haujikti ehak yum leitaba miyo habadu wari. Wana suza nom zaraga, tansin zarak pat lantum sing, gari yaw na maruiba polam kya masum yen nganung sasan punama loy na mangkri. Haujikti ay gini haiba kari gumamata lehaudreki. Ehak hanagi yum da handuna amuhana hingna balambi thipa pami. Ehak kun animak kari gumba isu amata mari lena deki. Thawdo odur ma ki ahlo erabi mama masum masi lamentu en mesing na landarak padu da soki masum ningthi na satpangam dana laidi hari
Lugang kaubi masagi say humfuga nipan surabi nupi amana hai makhoi yumda hallaga yumlondana laidiba singa unaduna wari sanani litana si muknariba khun ani adudagi tonganba oibana irang asina yaudi amasu maduna security sing mafamaduna thamdabana khudong thibadu nangkhibani hari mara asida district administration urkhulna lanjenaduna laidiba miyoi singna district nodal officer da khudaki oiba relief ki polam sing lawba yanaba report taurana khangari hari Rape case Court na punsigi phadok pikri piklibi nupi masama namduna nupi oibigi ikai khumnaba manghanbagi maralda Uttar Pradesh ki Sonbhadra district ki special Foxo court amana sai kunthra suraba miwe ma punsigi phadok pikri Sonbhadra ki special Foxo court ki judge Amit Bir Singhana ngang Devsa kauba miwe dubu Indian Penal Code amasum Protection of Children from Sexual Offense Foxo eki mari lainaba section singi makhada mara lairaki Kona makpu sahi punsigi phadok piwigi mathakta lupa lakh amagi fine su tauki amadi fine gi senpam asidagi lupa lising marfu victim oirabi nupi masa aduda pina khanki government Advocate Neeraj Kumar Singhan phongdokpagi matungina sahi nipan khakta ngairibi nupi masa adu equis asina English singani ke kungani thoigi June 12 da namduna nupi oibigi ikai khumnaba manghankhibani Rajasthan की एक्सीडेंट मियोई तरुक सीरी राजस्थान की दौसा डिस्ट्रिक्ट कार अमग ट्रक अमग थोमजिनबदा मियोई तरुक सीखरी हाइन पुलिस न फोंदोखरी पुलिस ऑफिसर अमन फोंदोकपगी मतुंगिन थाउदोदु नहनुमिदांग अथिंगबदा दौसा डिस्ट्रिक्ट की अबानेरी खुन मनाक थोकिबनी मांगनाखी ड्राइवर न कंट्रोल ngमहौदबदगी कार अदु रोड डिवाइडर लंथोखरबा अतोप मैकैदिगी लाख ट्रक अमगा थोमजिनबदुर कार अदुर तोंगलकपा मियोई तरुक मखुदक सिखी लैखिद्रबा मियोई सिंग अदुगी ममिंग अंकित समाई सिंगा लोकेश नबीन दिलखुश अमसुम मानिस कौई हाइन फोंदोकलदुन ऑफिशियल सुंदराखी मखोई पुनमक दाउसागी कालखो खुंदगिनी मखोई अबानेरी खुन थौरम अमा यावरुरगा मयुम हलकपगी लंबीदा लेबक थिबा थौदोदु मयुक नखिबिन हाइनसु मांगना फोंदोरखली शेरौगी लांजेनखिबा मी लिसिंग अहुम हेना मयुम हंजिलकली कांगलुकी इरांग मई थाख्रबा शेरौगी युम समनिगी यंखैरोम कन्ना सगली युम सनीदी लोइदुना होंजिली सनी हेनमना कन्ना सगली कुल्लोमना लमगी सयनबा लैबना प्रोसेस सथरी हौखिब इंग्लिश सिंगनी कुनगो हुमदुगी मेदिगी हौरखिबा कांगलुकी इरांग तोंगान तोंगान रिलीफ कैम्प सिंगदा लंजेनखिबा सुगुनु एसी की मनुंगसनबा शेरौ खुलगी खुंजा लिसिंग अहुम हेनमना मसागी मयुमदा हंजिलकली नेपाली अमसुम बेंगाली की मिसिंग यावना चौरांग मी लिसिंग तरे लोम लैबा शेरौ हारिबा मफम असिदा इलेक्टोरल रोल दा मी लिसिंग मरिरोम लैजरबसु मैतैगी मसिंगदी लिसिंग अहुमगा सनीरोमनी इंग्लिश सिंगनीगा कुनगा हुमदोगी मे कुनगा तरेकी अहिंगदगी कोकी सिंगी मैकैदिगी नोमै कापा युमै थाबा हौरखिबना खुल्लसिगी मैतै खुंजासिंग मे कुंथ्रादगी सफगदबा मफमसिंगदा लैबा रिलीफ कैम्प सिंगमदी मरी मता सिंगी युमदा लंजेनकी नुमित निनीदा पुन्ना खुल असिगी मैतैगी युम समरिगी यंखैरोम मैथरमकी मसिगी मनुंगदा नेपाली अमसुंग बेंगाली खुंजासिंगी युम कुल्लोम सुयाखी इंग्लिश सिंगनीगा कुनगो हुमदोगी जून की तरागो हुमदोइदा सुगुनु रिलीफ कैम्प अमा हांगदोक्तुना लंजेनखिबसिंग मयुमदा हलकनबा सुगुनु असेंबली कॉन्स्टिट्यूएंसी की एमएलए खंगुजुम रंजिना लमजिंगदुना यामना कन होनरकी मतुंगदा सये सिमकी सेप्टेम्बर 3 शेरौदा लैबा इबोदौ वांगबरेल की कम्युनिटी हॉल माफमदुन ngakshiel gi thabak toriba BSF Assam Rifles amasung Manipur Police ki official singna thamoi sengna miyam ngaksen gini haina wasaktuna thajaba piraba matungna seraudi hana khunja yangkai gatere na masagi mayum hanjilaki haujuk phawba seraudi gi lanjelaki bisingi manungda sada maudraga mangadi mayum halakli lanjenar ki bisingi mayum hanjina ba honabada asabu thaudang lobagi dama serau kulgi khunja singi mekaidi gi MLA Ranjitpu awangba thakta thagatba phungdok hawi